Hidak managi pothok sing SHIJINNABANA khudong THININGAI OIBA LAINA kaya THOKHALLAKNABAGI ACHOUBA MARAM AMA OIBANA Yariba Makhei Hidak mana SHIJINNABA Thadoknaba Hotnasi HAINA Health Minister Dr. Sapam Ranjan appeal TOURAKLI Wafam asi stat ki thakta pangthokpa tobacco free youth campaign 2.0 hongdokbagi thauram maduda makna phongdokhibani National Tobacco Control Program NTCP Stat Health Society NHM Manipur amade Directorate of Health Services Manipurna Sinduna North AOC da leiba Hotel Imphal gi sangai poda pangthokpa campaign haudokpagi thauram maduda Minister Dr. Sapam Ranjan na makhatana hai hidak mana SHIJINNABANA myoibagi hakselda achouba safu ama piri report singi matung ina hidak mana SHIJINNABANA malemgi oina chahi amada myoi lakh marifu sihali India gi oina chahi khudingi hidak mana SHIJINNABANA myoi lakh 13 makhai rom sihali hidak mana SHIJINNABAGI chang asi Manipur da su yamna wangli loinana masina maram moiraga sibagi chang adumak wangli Nahasingna hidak mana da laichu danaba aikoina makhoida hidak mana na hakchang da piriba khudong thiba sing munna khangan ba mathau tai hidak mana SHIJINNABANA cancer yauna khudong thiningai oiba laina kaya thokhalakpagi achouba maram ama oibana yariba makhei aikoina hidak mana SHIJINNADANABA honasi amaromda tongan ba mafam singda lona thingkraba hidak mana gi pothok sing phongna yoliba singasi rules ki matungina food safety gi team singna drive na chingba chathaba maru oi haina mahangna makhata ki Mahaki SHIJINNABA kanjida maki major oiba koina yam kana government of India na target oiba koi cancer ki control programs this yamna check chokum ki control program na mudra maki sustain heart disease sida NCDs ki kanu heart disease is coronary artery disease na chokya thakpa is ultimately heart disease natraga cancer natraga lung ki soul on the wa korpa adum sigi machine sum henkla personal da e ado administration especially na sigi enos take sigi tobacco uses na sigi enos ana was the burden ama take no be is sigi tobacco uses se handaragadi situation da na oli NCDs enos handaragani haibati wakhallo ana pe na ba sigi pe da apa influence to number ibung menunggi dari kamera saat dengan koi sigi coba aku sih koi season kanza koi si soti hai Thauramadu ngasidagi hauduna thani chupna chathagadaba campaign adu Health Services Manipur gi Director Dr. Osana Hanbi Additional Director Dr. Sambogon Mai amadi State Mission Director NHM Manipur gi State Mission Director M. Dinesna haunabi matungina haudoke loinana hidak managi pothok SHIJINNADANABA puna wasak lauminaki loinana Health Workers Guide SOPs for Tobacco Free Villages Law Enforcers Guidelines Kodpa 2003 amadi PK 2019 su pongdoki